Wangoi, Leimakhong, Nambol Amadi Moirang Yaona, Police Station Taraga Mapandagi, Disturb Area Status Louthok. India Laingak Laukiba Wari Badubo, Manipur Chief Minister N. Biren Amadi, BJP Manipur Pradesh ki President, A. Sardana Thagat Papongdorok Lay. State asida tangdu laitaba phiba mamasung lalhobagi irang hantarakpana maram oidaga laingak na matam-matam gi oina Armed Forces Special Power Act AFASPA 1958 ki Section 3 amend tawduna Imphal Municipal na koliba maphamsingda ek asigi manungda leriba Disturb Area Status lauthokraba matung ngarang athengbada state laingak na Police Station Taraga Mapan na konba maphamsingdagi Disturb Area Status tha taruki oina lauthokre. Amarom da Manipur Yaona awang nongpok state singdagi AFASPA gi makhata thamlamba Disturb Area Status lauthongnaba India laingakna laukiba phire badugi damak Manipur gi CM N. Biren, BJP gi President A. Sardana, Prime Minister Narendra Modi amasung Union Home Minister Amit Shah bu thagat papongdorok lay. Loina na India laingakna lauragliba phire basi state asigi Chief Minister N. Biren gi luching makhada state asida lakholagliba thoksil kaya gi mapalna lamdam masida Law and Order ki fagalakpani hainasu BJP Manipur ki President A. Sardana phongdorokle ngarang athengbada State Home Department ki Commissioner T. Ranjit na thokpo official oiba cherol amada AFASPA 1958 ki Section 3 ase amend tawduna Police Station Taraga Mapan na konba maphamsingdagi Disturb Area Status asi lauthokle haire. State Home Department na Disturb Area Status lauthokraba Police Station singna konba maphamsing adude Imphal, Lamphel, City, Singjamai, Sekmai, Lamsang, Pasoy, Porompat, Haingang, Wangoi, Leimakhong, Lamlai, Irilbung, Thaubal, Bisnupur, Nambol, Moirang, Kaksing amasung Jiribam Police Station na konba maphamsing ne. Amarom da Manipur Yaona awang nongpok state singdagi Disturb Area Status amugan na mapham kharadagi lauthokpa siga mari laina na Home Minister Amit Shah na mahake Twitter gi post amada hai awang nongpok state singdagi Disturb Area Status ase mapham kharadagi amugan na lauthokpa ase State sing asigi oina puwari gi tangkak ama oiraga nei state sing asida tangdu laitaba made lalhobagi irang ingtharakpana maram oiraga India laingakna AFASPA gi makhada Disturb Area Status amugan na lauthokna bagi phirep asi laukiba nei Manipur, Assam amasung Nagaland yauna India ki awang nongpok state singda Law and Order gi phibam phagalakpana maram oiraga Prime Minister Narendra Modi na lusingba India laingak asina lamdam sing asidagi AFASPA lauthokpagi phirep ase amugan na laukibani haire.